Introvert haribasi introversion kauba personality type chen bami singduni introversion hariba wahi sigi wan thokna amo masagi nungi oiba sangsar haibadi pukning wakhal idea asina chingba singda focus tawbadana hena nungai jaba haibani Carl Jung hariba psychologist ni ihan hanba oina introvert amadi extrovert hariba term singsi sizinaba horakhi hariba term ani sigi khetnaba khangninglagadi channel sigi atopa video gi link description da share tawjaramge madu soidani yengbiyo Gasigi video sida introvert makhal marigi maramda khangminasi ahanbada social introvert Ekoina introvert hek haibaga wakhal da khanlibasi masigi introvert makhal asibuni social introvert singsi mathanta leibadana hena nungaiba fawba mi singni makhoi singsi ayamba matamda mathanta tawba yaba thabak singdana oina luptuna leigalli mi punba matamda su naknaba close oiba marup mapang singata punba pamjai Makhoi simi atopaga matam sangna punbasi emotionally yamna chokthaba oigali masi ikai thiba social anxiety asina chingba singsiga dimanade Number 2 Introspective Introvert masigi introvert makhal sida chingba mi singde mathanta wakhal khanlaga lebasi yamna pamjai makhoina uruba taruba wasingi maramda madugi wahanthok afaba fataba asina chingba singsi thidoknaba hotnajai Introspective introvert oiba mi singde society da taunariba amadi mi singi marakta leinaba mari chatnabi amasung psychology asina chingba singsida interest amna leiba mi singni haiba yai masagi oiba manglan gi taibang amada tawduna da leigali hainaba mi singduni tasengbadi makhoina kuina wakhan khallaga leiribasi arembada matam manghanbadi nate makhoina mahai losing sahitya amadi vigyan gi lamda mioiba jati gi kanaraba khudol kaya amasu tambi Khudam oina hairabada Albert Einstein amati J.K. Rowling ahum subadana anxious introvert anxious introvert singdi mi punbada yamna hinadaba kiba pakhatpa pokpa mi singda oigali social anxiety ga hairap manage tawba oiba faw yai social anxiety hairibasi mi atai singna kari haina khankhini noknaba karemnaba tawrakadra haidana khanjinbadagi miraktinba sathina kiba fawba aduni Anxious introvert singsi masana miga punba haite haina khanjabana arakpa barton sing ayamba matamda hikdokali Anxious introvert sing na mi puning dribasiga social introvert sing na mathanda leibda nungaibagi mi puning dabduga manade miga punbada pakhatpa hainadaba pokpaduna mi pulhandabani makhoina mamangda ikaiba nangkhibagi wari singdu ningsingduna amuka chapmana na chopladi haiduna kiraga legali matau asumna lang sidagi nathokpa ngamdanaba yamna chawba maram ama oiduna lei Mari subada yajare restrained introvert masigi introvert makhal asidi mayamna kaya khangnaba oide makhoi sidi mi ataiga close oinarakpa open oinarakpada matam logan mi singduni makhoi na mi anoba tinaba khangnabadi pami adubu mi ama hektaga pangtin tinabadi oide makhoi si mi yamna khali haibe yai mi ayambanadi makhoi si yamna reserve oi haiba taragasu makhoi ga nakna tinaba mi singdadi yamna koinadana loinaba haibadu oigani Mi ataina makhoina kari wakhan khalli haibasi khangba ngamdabana yamna mysterious oiba type ni su haigali wa ngang dungaida munna khalaga nganganbana makhoina wa ama hairakpa taragadi hariba wa adu yamna lumna lawbiba fai masigi maramde wa adu jindagi tholaktragaida chamarak hana khankrabani haiba yai nangna kari gumba restrained introvert amagi thajabasi phangba ngamlaba mahakna nangbu punsigi thajaba yaraba mini haidana khanbagini Adomso introvert oiragati karamba group ta chingi habatu comment section da photo piramo